Meeyam ki seva tawriba doctor ki yumda bom langsinduna pokayan bagi thawong akan mamona kandem tawi achumbagi damak ni haina thabak tawriba singnasu hingsa gi thabak thadok piu Meeyam na kham thengna wanring aida aki akang pibagi thawong chathariba asi khongpham handokpana chumgani haina Taragi Cheisu gi Chairman Khaidem Mani na phongdorakli Khorai ahongai cheirakta laiba complete hearing solution complex ngasi Taragi Cheisu gi office ta pangthokiba paugi mifama mada Khaidem Mani na makha taraduna Taragi Cheisu gi executive member amasu oiriba Jenims ki neurosurgeon Dr. Amit Kumar gi yumda sakangdaba singna bom pokai handuna amangata thokalamagi thawong ase yamna condemn tawi yanadaba natragana demand amagi oirabasu bom langsinbagi thawong ase aranbane asumbagi damak oirabasu aranbagi oirabasu hingsa chathaba haibasidi aranba thawongni thawong asida chenabasing laingang na excel lokhotpam thoi amoronda seminasege kanboida ambush tawkibagi thawdok ta chenabasingi mathakta housing fawbagi oinade excel lokhotpa udri masida natana indigenous tribal advocacy committee ITAC haibalup amana Ferzol Jiribama madi Tamelongda state security force sanglaktanaba akan muwafam thamlapa amadi Secretariat oiba mongda koki militant group ni haiba amana fawba Imphal Jiribam lambida meeting driver sing yangna atai security force sing satpa yaroi haiba gi wafam thamlakpa asida lengang na hauji fawba excel lokotana leiba asimak angakpani lengang na nupa thokna thabak tawbiu ngamloidaba oiragana Meeyamda sengna ngamloi haibiu haina Khaidem Mani na makata na phongdoki Chief Minister ki convoy da alang nahan nongmei kapsil e haiba hoje phabu phabe gi wata de kuki lamen ba kuki terrorist kang bu gi aduk ma group amana tawbani hana hairaba hoje phabu phai pulle habi gi ta de dhapti angak ko phangna tawi aduga loinana indigenous tribe advocacy committee ITAC haiba anu baling bra hana leibra khangde kuki phurup ki oiba aduma mioi khargi Ferzol Tamenglong Jiribam dalaiba du makuki sing adugi oiba group asina Jiribam da security force maroina Manipur police ang bira kanu haidana tawriba asigi mathakta action ama hojik phaw logbu ngamdaba se yamna laibak thibani loinana Imphal jeri lambida shutdown tore maitai driver tharakanu maitai police tharakanu haiba yamna sector yam oiba yamna jati bijati khaiba akoigi Manipur sida tawriba mong se yam sathina pende asi punamag se sarkar na nupa thokna thabak tobiu government se thabak to nupa thokna ngamdra ka to